Ngasi fonkiba tongan-tonganba pautse-sing amadi social media-dagi lawkhatjaba pautsingi update pizari ahanbada maruiba pau. Tronglawbida bom pokhai handuna pikliba angang ani hatkibaga mari lainana chatharakba investigation ga mari lainana NIA na chenaba miyoi ama Phare paraba miyoi asigi mamingna S Palal Thadau kawi. Mahak NIA gi special court Imphal da puthoklaba matung numit 10 gi police custody remand lawthakre hairi. Myanmar gi Chenpham da Sisipur dagi Kuki macha ZRA gi gather Paubikon chan of Paukhatjam hairiba miyoi ase junta gi khutta sikre Sisipur dagi asiba masing yamna yaman khibana Sisipur gi miyam saubana wari sanaba yadre hairi. Arambai Tengol gi Lusing Purel Korongan Bakhuman gi Facebook page tagi update lokachage asumba thoklagle haudek aingonda personal attack tawrakki badudi kaisu khande adubu tronglawbi gi isa ani hathi baduda tampaki mina loktuna raga tawba mali kaina haiba proof lay kaina se usinaduna tawsinabak ngamba amade maitai purupumna makpu senta handuna aranba tahan ki badudi lemna tokpa pharoi ahal adu khakta nate maga wakhalon manaba khuraki ina lai saba singdo iraiba ipurup asigi yeknabani. Narco terrorist singna selfie raga thadolakpa hui singni makhoi leibak miyamna warakpa chungani haina phongdorakre. Kuki Zo Council na laingaki thausil yaningdaba phongdorakli. Masak khangdaba singna ngarang numidang tokpa Liangmai village ki yum tara Mei Thadoklamle CRPF amasong police na matiksaba thabak lawkhatkite haina kunja singna phongdorakre. Mayang Imphal Chiraida yum sabagi thabak suba non-local martial khuthoknabada miyoi ama laikidre. Manipur gi oina sathariba SIRE asida landenaduna lairiba Kuki border sting Kakpa Yana Leire haina Kuki NP Manipur kimna phongdorakre. Manipurda thokiba irang asigi manungda mangkiba misingi case ka mari lainana High Court na fresh oina action taken report kaukre. Numit 15 gi manungda logi wangmada pairiba khulaising charenda tawgadabani haina CM na lauthokre. Census ka mari lainana Eskula Women College da enumerator amadi supervisor sing training pangthoklingai da JFD student wing na thugaikre. Maitai Mahiroi Kunganipan Sisipur da center pirakle. Warning da loinana bom thamdilamle. Haudik pau sandong na pizari. Kuki Zo Council na laingaki thausil yaningdaba phongdorakli. Naga taruk hatkibagi matangda laingang na akanba midyeng changduna thabak lawkhatlaga Kuki gi pastor ahum yauna miyoi 15 naga militant singna hatkiba thodongna lumna lawdaba laingaki thawong yaningde haina Kuki Zo Council na phongdorakli. Kuki Zo Council na thadorokpa cherol amada karigidamak laingangna naga taruk mihata puning changlaga Kuki gi pastor ahum yauna miyoi 15 naga militant singna hatkiba thodongna lumna lawdriba karigino Naga taruk mi hat ka mari lainana Kuki Zo miyangi mathakta United Naga Council UNC na chatharakpa economic blockade ngasi fawba laingang na athingba pidana adumak chathanba se Kuki Zo miyam na asuk sanglaba matam awaba kaya khangduna lakli karigidamak blockade asida chenaba sing ngasi fawba laingang na phadana lairibano haina su hanglagli. Center amadi Manipur laingang na Naga community da ahenba pukning changlaga Kuki Zo miyamgi awaba amadi grievancing asibuna laithokna khanduna thamli. Lailon Baifai Khulgi Misam Kungama Thoida NIA na Laimakong Army Camp Khailenjang Village da laknaba kaurakhiba sing NSNIM gi cadre sing na attack tawrakpada natana yum khara sumai tharamki haina maral chirakli. Amaromda karigumba crime amatada senadaba Laimakong Area Protection Committee LAPC gi lusingba singna ngasi pauba Churchandpur gi prison da phajinduna thamli hairi. Kangpokpi da lairiba Kuki Zo miyam gi mathakta UNC na blockade chatharakpa tha ani henkre blockade asina nongmagi tangai fadaba polam cheng puchilakpa thingduna Kuki Zo miyam gi fundamental rights manghanduna thamlabasu laingak asina karigumba thabak amata lawkhatana leiri blockade handoknabagi matangda UNC na ngarang Manipur laingakta thamkiba demand sing adu oithoklaroidaba demand sing ni haina su phongdorakli. Masak khangdaba singna ngarang numidang tokpa Liangmai village ki yum tara Mei Thadoklamle CRPF amasong police na matiksaba thabak lawkhatkide haina khunja singna phongdorakre.
Kangpokpi Districtki Mahika amasung Lawar Thanamba Village-ki marakta laiba Tokpa Liangmai Village-da ngarang numidang pung 4:30 tabada sakangdaba khulai paibasingna yum tara amasung church ama mei thaduna amangata thokhalamle. Thaudo asigi matangda Kangpokpi District Administration, Manipur Police natraga Security Forces singi maikedege official oiba wafam amata phongdorakpa leitre. Liangmai Naga Council Manipur nadi khulai matik sana paiba Kuki narco-terrorist singna Tokpa Naga Village da yum mei thabagi thawong adu sathakibani haina maral chiri. Council asina thadurakpa cherol aman hai manak nangna security personnel kayamarum leirabasu Kuki narco-terrorist singi thawong adu matam chana thingnaba honakide. Thaudo aduda senariba miyoi khudingmak pharaga logi matung ina matik saba thabak lokhatkadabani. Manang nakpada mathau tauriba security personnel singna mathau ningthina pangthokkhidabagi matangda mapung phaba enquiry chathagadabani. Misam mayamgi punsi amasung lanthung ngak senabagidamak matik saba security gi section thaurang lokhatkadabani amasung yum mei thadokpikraba imungsingda lengangna matik saba compensation pigadabani hainasu council asina taksilagli. Tokpa Naga Village amasung thangnariba Naga khulsingda khundariba miyamna Leibaki ihau ngakna ingtamna hingba pami haina paladuna sirol asina hai maralaijadaba misamgi yum mei thakiba thaudok adugi matangda investigation chathabaga loinana logi matung ina FIR lokhatkadabani. Janariba Kuki narco-terrorist sing khudakta pharaga matik chaba chairak pigadabani hairi. Manipurgi oina chathariba SIR asida landenaduna leiriba Kuki voters sing Kakpa Yana Leire haina kimna phongdorakre. Kuki tribe singi apex body ama oiriba Kuki inpi Manipur kimna Manipurgi oina haudik chathariba electoral roll gi special intensive revision SIR asida irangna maram oiduna displaced oina leiriba Kuki voters sing lengaki mari leinaba authorities singna internally displaced person IDP singna documentation tawbada thengnariba khudongchadaba sing asti ningthina yengsinbidrabade voter list ta yawba phanglaroi haina nungnangba phongdorakle. Kimna Governor Ajay Kumar Bhala amasung Chief Electoral Officer da pisinkiba memorandum singda haude irang asina maram oiduna miyoi lising kaya mayumakai sidokibada natana makoigi maru oiba identity documents sing posay sing loina manghanbikre. Masigi mathakta IDP sing asi mayumakai thadoktuna tongan ba mafam singda leiriba sing asina voter verification tawbada yamna khudongchadaba sing mayoknari hairi. Asigumba situation asina maram oiraga asengba voter sing electoral roll singdagi makoigi maming sing soidana chitharagani. Maramdi haudik chathariba SIR exercise asida general oiba voter singi identity proof taunaba document sing changba maramna IDP singi document sing ayamba leitaba yauri haina memorandum aduda phongdoragli. Maitai Mahairoi Kungani Panchi Sipuda Center Piragle National Testing Agency NTA na sinduna August 13 ayupung mapandagi nungtil pung 12 pauba laibaga sigi mafamsin batungna pangthukadoriba National Eligibility Cum Entrance Test Postgraduate NEET PG da sarugyagadaba Mitai Mahairoi Kungani Pan Jorchanpurda Center Piragle State sigi haudi oiriba phibam asina maram oiraga Mitai singna Jorchanpurda chatlaga exam thabada khudong charoidabana Hiramasina lengangna mideng changbinaba Mahairoi singi mama mapa singna appeal tawragli. Census ka mari leinana Eskula Women College da enumerator amade supervisor sing training pangthoklingai da JFD student wing na thugaikre. NRC update tawdana census pangthokpa yaroi haina JFD na sangsilakiba khongjangi manungchana ngarang Bisnupur district ki manungchanba Nambolgi Eskula Women College da census ka mari leinana enumerator amasung supervisor sing training pangthoklingai da JFD student wing gi thomi sing thomjilaktuna thugaikre khongdang loi kaya amasu police na fajinkre. NRC update tawdringai da census pangthokpa yaroi haina census boycott tawre haina lauthokpaga loinana khongjang changsilingai chairakta Eskula Women College da enumerator amasung supervisor sing training pangthokkiba asigidamakta JFD student wing na thugaikibane. Adubo student wing asina sangsilakiba khongjang aduna college asida haudik chathariba examination aduda kariguma makhal amatagi ayat apan piramkide. Khongjang loising aduna college asigi conference hall da pangthoknaba thaurang tawriba census ka mari leinaba training aduda sangsilaktuna no NRC no census haina thaba placard sing hall aduda napsinke
Tungda khongdangloi aduna training aduda saruk yaba lakibasing hall adudagi mapan thokhalaba matung hall adugi thong lonsinki hairi. Khongdangloi aduna khongdang adu satharaba matung college adudagi thoklakpada Nambol Police Station na lusingba team ama mafam aduda khonglaituna sangsilaktuna khongdangloi adu fajinkhibani hairi. Mayang Imphal Chiraida yum sabagi thabak suba non-local masel khutthoknabada miyoi ama laikidre. Imphal West District ki Mayang Imphal Police Station na konba Mayang Imphal Chirai makhada leiba Oinam Joymangol koba miyoi amagi yum sabagi thabak suduna leibani haiba non-local masel khutthoknabada miyoi ama laikidre hairi. Press na phangba paw amagi matung ina laikidraba miyoi adugi maming Manos kawi Bihar dagini hairi. Mahaki thawai yaudraba haksang adu postmortem gi damal Regional Institute of Medical Sciences Miral Sangda thamkhre hairi. Pausin hai thaudo adu naha numidang pung 9:30 rom daba matamda thokibani mihad aduda senaramgani haina chingnaba Bihar dagi MD Manjahar kauba miyoi ama Mayang Imphal Police na fagalaga haujek wahang paung chatari hairi. Thaudo aduga mari leinana Mayang Imphal Police Station na BNSS ki section 194 gi makhada unnatural death ki case ama laukalaba matungda makhata na thijin humjinbagi thabak chathaba haukhre hairi. Warning ga loinana bom thamjilamle ngarang ayu pung 3 taba matamda haingang police ki manung chenba Koirengai Nepali basida leiba Gurumayum Kanak Kumar Sarama apokpa Brojendro Sarama kauba miyoi amagi yunggi geheta sakhangdaba singna hand grenade ama thamlamle loinana bom aduna This is my last warning haina iba serol amasun nalaga thamlamke bom adu ngarang ayu pung 9:90 rom taba matamda police ki bom disposal squad na asoengam yauduna lauthokre hairi. Numit 15 nigi manungda logi wangmada pairiba khulaising surrender tawgadabani haina CM na lauthokre. Sahi asigi February 5 dagi August 13 fauba security force amasung law enforcement agencies singna tongan-tongan mamafam singdagi fagalakkiba yamlaba khulai amasung explosive sing Phare MR parade ground displace tawkre. Fagalakkiba khulai sing displace tawkiba state security force amasung law enforcement agencies singna lamdamasida santi amasung security thamnaba honariba sing amasung hariba matamasigi manungda khusugulai sing kaya yamna phagatpa ngamlabage haibadu uthokpane. Fagalaba khulai sing adude tongan-tongan ba makhalgi Nongmei 1,112 Nongmei maru 710 amasung explosive 1,153 ni Thawong asina security forcing amasung law enforcement agencies singna state asida logi wagmada khusukulai pairiba sing violence ki thawong sing thingnaba amasung security environment asi hena kankhat hanaba honariba kaya adu mayek singna takli hairi. Amaromda thauram aduga mari leinana Chief Minister Yumnam Khemchana haikibada kanagumba singna logi wangmada pairiba khulai sing numit 15 nigi manungda makhoi-makhoigi kendragi MLA amadi SP singda surrender tawgadabani karigumba surrender tawdaba tarabade logi oiba action sing chapchana mayoknagani hairi.